ngasi numida weram phong ki patuan tuan ba manipuri sifong sing digi amasum thoki ba thawdo thok sing digi maru oi bi pauk sing khonga charaga manipur top channel gi maike digi ma'am da thamjagi ahanbada ngasi gi oiba covid-19 update thamjaramge government of manipur COVID-19 Kamal Control Room dagi thadurokpa press release number 452 ngasi tang kun tha taru English ngi kun ngamathoi ngasi numida weramgi pung manga phuki oiba update ta haukiba pung kun ngamari da miyoi sangwa ga kun ga tare general population gi COVID-19 positive oikre hairiba miyoi sangwa ga kun ga tare asi miyoi sani ga humfu ga nithoi amana nupani sani ga humfu ga manga amana nupini Makoi singsi Imphal East dagi humdraga nipan Imphal West dagi samaga humpuga mapan Thobal dagi humpuga nithoi Bisnupur dagi humpuga taru Kaksing dagi yankaiga mathoi Ukhul dagi tara Chuchampur dagi nifuga manga Sandel dagi ahum Senapati dagi ani Tamenglong dagi mapan Tengnopal dagi ahum Kangpokpi dagi kun Kamjong dagi ama None dagi ama amasum Zaribam dagi tare ni Makoi singo lokhatpam dokpa section thorang khudimuk lokhale suhairi Haukiba pung kun gamari asida di state level COVID-19 death audit committee dagi thadorapa report amagi matung ina miyoi nipan COVID-19 positive oidun laikhidre makhoi singsi Imphal West dagi ama Imphal East dagi ani Thobal dagi ani Bisnupur dagi ama Kaksing dagi ama Chuchampur dagi amani makhoi singsi Rims da ama Jenims da mari DH Thobal da ani amasum DH Chuchampur da ama mathang sina hospital singsta laikhidabani aduga apon boina COVID-19 na sian khraba miyoi masingsi Manipur miyoi lising amaga nifuga tere sure Aduga ngasi miyoi samriga nifuga mari COVID-19 dagi naba pharakduna research tokre haina supali aduga hauzik nahanduna leiriba miyoi apunma masingsi active case si miyoi lising mapanga satruka tarago humdaini makhoi singsigi manungsida general population dagi miyoi lising mapanga sangaga humdraga taret amasum central security personnel dagi di supna dagi miyoi kuntraga tarukni aduga state si goiriba hauziki recovery rate si 83.36% aduga haukiba pung kun gamari asida apunma D type oxygen cylinder lising amaga satruka nifuga humdoi amasum B type oxygen cylinder sahumga humfuga taret khena ba health facility Manipur da phangan kre hain spali aduga latest information amagi matungina apunma vaccinated tokhiba miye masingi state sigi oiba haujpogi oiba update ta miye lakh mariga lising maudraga humdoiga chongaga ama haibidi lakh mangagi maya oirapna COVID-19 vaccinated tokre habini Haina Dr. Khurram Sansikumar Mangang Additional Director and Spokesperson Health Department Manipur na kuyek piduna thadorokpa COVID-19 update china makhatana sa phongdorakli amasum makhasa thajarak poina topa maruiba pau pijagi myam ngaiminasi atopa pau mana COVID na sikhraba singda lupa lakh mari compensation pibangamloi center COVID-19 na nabadagi sikhraba miyogi imungda lupa lakh mari gi compensation pibangamloi haina center na Supreme Court ta haikre COVID na sikiba punamakta lupa lakh mari amamamda compensation pithokhrabadi disaster relief fund loithokhragani hairi COVID-19 na sikibaga mari lainana relief ki minimum standard aduga ex gratia patient da pibinaba PIL amada center gi affidavit asiki pakhom pirakpani hairi center na hai COVID-19 gi victim da lupa lakh mari gi compensation pibangamloi disaster management law na hairibadi compensation asidi natural disaster haibidi yuwa haba ising zawba asina singba khakta pigadabani COVID-19 pandemic asi lakpadigi miyoi lakh mari rom sikre lupa lakh mari COVID-19 sikiba punamakta pirabadi state disaster response fund FDRF ki senpam punamak satkragani aduna fund adu amuk yaunaba khungwatpa sangani Pithoklaba phawbada state singna COVID thengnanaba phan matik chana khomjinba ngamloi haibigi maru oibisingdu panduna hairi haina suphungdorakhi Hairok AC gidi COVID task force na puroibigi thaudang pumba lauri Thobal district ki Hairok assembly constituency gi oina di assembly constituency asigi CM kiba COVID task force na COVID-19 na maram oiraga laikhidrabasingi haksangi puroibigi thaudang punamak Laubaga loinana laikhidrabagi imung manungna thawai yaudraba haksang adubu aroiba oina laimana amatang kasaduna ikai khumnaba utchabagi tanja phanghanduna yamna challenging oina task force asina mathau tauri
Hairok AC COVID Task Force asina lauriba thaudang pumba India Government ki Ministry of Health and Family Welfare ki Health Services ki Directorate General na thokpa Dead Body Management ki piriba guidelines sing da yauriba hospital dagi asiba haksang laurubadagi hauraga puloiba loiba phawgi guidelines punamak ningthina ngaklaga puloiba ki thaba adu pangthokpani laikhidraba miyo adugi laikaida puloinaba mi leitabagi imung manungi awabadusu amata uhandre lainingi oiba thajanabi matung ina laikhidraba mioi adugi thawai yaudraba haksang aduda aroibagi oina laimana amatang kachaba adusu phanghalle haina hairo AC COVID Task Force asigi lusingba laisra megana phongdorakli state sigi wangmagi atin mapaukhra Bihar da nupi amada minute manga kanaraga Covaxin amasum Covaxil dosing kapkhre Bihar da Patna gi manung sana leiba Pun block ta sexual haudabagi soikiba thaudo amada June sacha taraga tarukta nupi amada Covaxin amasum Covaxil animaki dose amamam minute manga khak kanaraga kakre hairi masagi sai humpu sukhrabi nupi adu housing medical team amana kupna senaduna yengsil so hairi Sushila Devi Kaubi Hanubi aduna hida kapkhiba kem aduda thabak tabi nurse anida madugi matangda Sandokna paudamnaba haikre so hairi atopa pawamana Delta Berena sokalaba age group asi sai kundagina kunthraga mapanda maximum oiri COVID-19 gi saklon oiriba Delta Beren asi angang singdagi hauraga sai nifu phawbada leiriba miyo ayamada laina asina sokalakli adubo sai kundagina kunthraga mapan phawbagi manungda leiba miyo singdana Delta Beren asina sokalaba age group ama oiri Nakana maromda Public Health England gi matungina Delta Variant asi malem gi oina khwaidagi mutation thwanba ngamba mahik ama oiduna India da nupa nupi khaidana sathiba mawongda mikap mirakhol thwan khre haina su phungdokre loisila poina aten ma paw khara miyamna COVID ki sana kanglon ngaktrabadi yamna thuna sandokanba Delta Plus variant thengnagani India da ani suba web ta paksana sandorakhiba B.1.617.2 strain gi mutation tholaba Delta Plus variant asi hauju atopa mutation hena thoktuna K417N olaktuna hena section ningai oiba makhal gi variant oirakani haina AIMS ki chief doctor Randip Guleria na phongdokre loinana Variant makhal asina landa khiba UK digi India na matok tamba matok tai haina su phongdok laduna Dr. Guleria na hai India gi myam paksana COVID appropriate behavior sanadrabadi variant asina yamna tuna paksana na halakani India gi mapham khara da athingba leirambagi kumthoknarakli mapham singa sida asiguma makhal gi variant thengnadana ba yamna kana yengsinba madi ngakta thamhauba mathok tai Delta Plus variant asi Delta variant ka hairap manai adubo mutation ama amok thengnare madudi K417N asini masidadi virus asina matam khara de atopa mongna leiba ngame aikhoina haujik tawgadaba asi yengsinba khaktani haina spalli silakpoina atopa pawama namu school singi awaba yenglaga sada humdra phabu school fee thidokpiu association Mahairui singi mama mapa singi school singi awab yenglaga sada humdra phaw school fee thidokpiu haina United Association of Recognized School of Manipur gi President L Joy na thadorokpa Serol amana phongdorakli Serol asina hai tha sigi taraga tarukta Directorate of Education is na Mahairui singi tha gi phi amadi oja singi tha gi tolop ki matangda thokhiba order adu United Association of Recognized School of Manipur na tarana oi COVID-19 ani suba web na awaba taraba mahiroi singi imung manung amadi private school singna thabak tawjari oja singi yenglaga laingak na tholakpa order amani haina association na laujai amasum haujiko inadi matang asal loisinjara again thank you